Assembly constituency gi manung chana leiba irongdagi hengun fawbagi lambi thongasi semjin sajinbagi thabak chathanana ba paisa lauthokraga thabak shudana leiba asi mapum pandabaga pangkhak oire haina United Maitai Pangal Youth Organization gi President Bogimayum Rijajudinna phongdokre wafam asi ngasi khelakhong mai lekai gi maira Merai Thongkhongda Paumi Singa Unaba Amada Mahakna Phongdokhibani Mahakna Makha Tana Phongdoklakpada Lambi Thong asi Fibam Chadabana Maram Oirega Miyamda Awaba ama oire Lambi Thong Semjinanaba Contractor Amadi Engineer na Paisa Laukthokibagi Chap Chaba Evidence Miyamda Leire Karigumba Numit Taretni gi manungda Chap Chaba Thabak Tawdrabadi Governor da Wakatuna Paisa Laukthokiba Singi Mathakta Legal gi Oiba Thabak Sing Laukhatlagani Haiba Wafam Thablakli Lairiba lambi thong asi documentic phataba amadi lambi sing asida susu sudana paisa lokthokiba thikadar sing amadi ikhoigi mari lainaba department da chenari ba mioi kya amasu tholei masi ikhoida prajana complaint thanglakpani organization da masi gi samtang action bio paisa lokthokre lokthokte haibagi saye naba leiba do khoina department da chacharaga department da hangbadagi irong to hangul phaugi lambi thong asida leramisi da ikoi gi thong ama lei aledel school mapada ikoi gi mang Imphal to haibong makhong samnaba thong ama masigi thong asi su completely paisa lokthokre haibasigi proof evidence akoi da leijai aduba thong di loisandre thong sidi akoi 2024 22 gi 22 da work order pi khibani adu maga saminaba thong singa jamba loikre aduga hairiba thong asi ama loisandre ni subada aikoi gi Imphal to Kopat Hariba Lambi asi kilometer nipan na koli ekoi gi khongmal hariba siga punsa laga kilometer masing suda na matamdu da ekoi PMCSY gi thabuk su ki bani adubu masi su ekoi gi lupa lakh 25 lakhs something hena lokthokraga ngasi bawa ekoi gi lambi si lungmaru mata da vida leiri masi gi sing sitana tana ekoi gi santhel both side anima kisu maximum amount kara lokthokraga sisu subi de adu contractor maming sing ja khoina kupna thijaloba KH Laisabi Singh special class contractor haina lerami mahaki maming si ekoi gi Imphal river to Ecopark sigi thikadar gi maming ni aduga masigi ekoi gi executive engineer si sai saga wari sanare sanabada mahakna wari sana se haraga ekoi deadline lampi na bani adu fogi manungda karigumba response positive oiba laktaba na maram moraga ngasi ekoi gi press meet asi ekoi praja gi meeting asi tawjabani aduna aina ngasi ekoi gi department amad mari lainaba department amadi praja miyam da ina thamjaninge badi adum mayam spot lage engbiba yagani khela kong both side amadi irong to hangun phogi lambi si karino haibasi masida sengna hairaganda moina maintenance tau khen hairapri ai tikadar singsina tabu tabu praja lairi witness si phawa maintenance ki koi gi special maintenance ki kari paisa moina lokthokriba 25 18 lakh some amount punsan ba sigi singi document de khoi da leijare ado lokthokriba paisa singsina thabuk ama pho toram de ba se khoi praja khoi witness ni aduna masigi sida kari gumbai koina 1 week kumba gi manung sida mari leinaba department la aga spot te engbiraba adoga lambi sigi paisa lokthokriba mioi singsida gi logi oiba mateng lobiraga ekoi lambi si sembiba karigumba 1 week sida 7 days sida sembi dragadi ekoi high authority hai taraga even governor for yobi ai adu yoraga ekoi hariba missing sigi mathakta legal oiba action lokhatna ba process tawragani UMPY ona